ꯍꯋꯥꯏꯖꯥꯔ ꯀꯥꯏꯖꯔꯦ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯄꯤꯔꯣ 이만 머리 굳었지요 tꯧꯕꯤꯔꯝꯗꯣꯏ ꯑꯁ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯍꯧꯔꯒꯦ ꯅꯨꯡ ꯍꯋꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯅꯕꯗꯨꯅꯦ ꯅꯨꯡ ꯈꯔ ꯈꯟꯗꯣꯛꯏꯒꯦ ꯑꯗꯨꯝ ꯈꯩꯕꯗꯣ ꯍꯩꯕ꯭ꯔꯥ ꯆꯦꯡ ꯈꯩꯕꯩ ꯇꯥꯏꯞꯇ ꯑꯩꯗꯤ ꯈꯩꯕꯗꯤ ꯍꯩꯇꯦ ꯈꯞꯄꯕꯨꯗꯤ ꯍꯩꯌꯦꯕ ꯅꯨꯡꯁꯦ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯗꯤꯕꯀꯣ ꯃꯨꯟꯕꯒ ꯃꯔꯤ ꯃꯉꯥꯔꯛ ꯆꯥꯝꯃꯒ ꯅꯨꯃꯤꯠ ꯌꯥꯅꯤ ꯇꯤꯡꯗꯣꯅꯤꯅ ꯌꯥꯗꯧ ꯃꯥꯟꯕ ꯑꯁꯤ ꯉꯁꯤ ꯇꯤꯡꯁꯤꯜꯂꯒ ꯉꯁꯤ ꯑꯍꯤꯡ ꯑꯃ ꯇꯤꯡꯉ ꯊꯝꯖꯔꯝꯗꯣꯏꯅꯤ ꯑꯗꯨꯒ ꯄꯣꯞꯄꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯣꯟꯖꯔꯅꯤ ꯆꯠꯂꯒꯦ ꯉꯔꯥꯡꯒꯤ ꯍꯋꯥꯏ ꯇꯤꯡꯉꯝꯕ ꯍꯋꯥꯏꯗꯨꯅꯦꯁꯦ ꯐꯖꯅ ꯄꯣꯞꯄꯦ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯍꯣꯔꯦꯟ ꯐꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯀꯩꯅꯣ ꯇꯩꯔꯦ ꯁꯥꯄꯣꯟ ꯁꯔꯞ ꯂꯥꯛꯀꯩ ꯐꯖꯅ ꯇꯩꯊꯣꯛꯑꯦ ꯃꯩ ꯐꯖꯅ ꯆꯥꯛꯑꯦ ꯁꯣꯝꯗ ꯃꯩꯁꯦ ꯁꯤꯗꯩ ꯍꯋꯥꯏꯖꯥꯔ ꯀꯃꯥꯏꯅ ꯍꯧꯋꯦ ꯍꯥꯏꯕ ꯂꯣꯜꯂꯦ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯑꯃꯗ ꯏꯁꯤꯡ ꯁꯥꯔꯝꯗ꯭ꯔꯣ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯍꯧꯖꯤꯛ ꯍꯩꯖꯤꯟꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯁꯥꯔꯃꯤꯅ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯀꯌꯥꯔꯛ ꯐꯨꯠꯂꯅꯤꯁꯦ ꯄꯣꯞꯄꯩ ꯁꯔꯨꯛ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯄꯣꯞꯇꯕꯁꯨ ꯌꯥꯎꯔꯤꯀꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒꯦ ꯀꯌꯥꯔꯛ ꯀꯥꯝꯃꯅꯤꯁꯦ ꯁꯤ ꯀꯥꯝꯍꯜꯂꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯜꯂꯛꯄꯩꯁꯤꯗꯤ ꯃꯅꯝꯗ ꯈꯪꯉꯦꯌꯦ ꯑꯩꯈꯣꯏ ꯆꯦꯅ ꯃꯅꯝꯗ ꯌꯦꯡꯉꯒꯦ ꯃꯅꯝꯗꯣ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯛꯑꯒꯦ ꯁꯤꯒꯩ ꯂꯩꯔꯤ ꯑꯅꯤꯔꯛ ꯊꯣꯛꯑ ꯂꯣꯟꯗ꯭ꯔꯗꯤ ꯆꯜꯂꯔꯣꯏ
ꯃꯩꯈꯨꯗꯤ ꯐꯖꯅ ꯈꯨꯔꯦ ꯏꯃꯥ ꯀꯣꯏꯁꯦꯟ ꯆꯦꯜꯂꯦ ꯁ꯭ꯋꯥꯏ ꯑꯣꯏꯅ ꯐꯝ ꯏꯅꯨꯝ ꯆꯣꯔꯣꯐꯣꯟ ꯂꯧꯗꯣꯔꯦ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯆꯣꯔꯣꯐꯣꯟ ꯂꯧꯔ ꯆꯥꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯥꯒꯤꯗꯃꯛ ꯑꯅꯤꯔꯥ ꯏꯅꯨꯝ ꯃꯩꯈꯨꯅ ꯃꯨꯔꯦ ꯃꯨꯟꯁꯨ ꯃꯨꯜꯂꯛꯇꯣꯔꯦ ꯑꯩꯗꯤ ꯌꯣꯡ ꯊꯨꯅ ꯃꯨꯟꯅꯤ ꯑꯩꯗ ꯊꯝꯃꯕꯨꯗꯤ ꯀꯥꯝꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯐꯗꯤꯅ ꯂꯨꯞꯊꯣꯛꯇꯣꯏꯅꯦ ꯀꯥꯝꯃꯀꯥꯟꯗ ꯏꯃꯥ 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 ꯏꯁꯤꯡ ꯂꯨꯞꯊꯣꯛꯑ ꯐꯗꯤꯁꯤ ꯏꯁꯤꯡ ꯑꯏꯪꯕꯗ ꯂꯨꯞꯄꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯝꯖꯤꯟꯕ ꯏꯃꯥ ꯏꯃꯥ ꯀꯥꯝꯃꯤ ꯃꯍꯤ ꯀꯪꯈꯤꯔꯣꯏꯗ꯭ꯔꯣ ꯆꯦ ꯀꯪꯉꯣꯏ ꯍꯣꯔꯦꯟ ꯃꯥꯏ ꯃꯨꯜꯂꯛꯄꯩꯗꯣ ꯑꯁꯤ ꯉꯥꯛꯇꯅꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯃꯥꯏ ꯃꯨꯜꯂꯀꯥꯟꯗ ꯁꯥꯡ ꯀꯥꯝꯃꯒꯅꯦ ꯃꯍꯤ ꯌꯥꯎꯔꯤꯉꯩ ꯀꯥꯝꯍꯜꯂꯤꯗꯣꯏꯔꯥ ꯃꯍꯤ ꯌꯥꯎꯔꯤꯉꯩ ꯀꯥꯝꯗꯣꯏꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯜꯂꯀꯥꯟꯗꯣ ꯁꯥꯡꯅ ꯀꯥꯝꯃꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯃꯅꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯅꯝꯗꯨꯗ ꯈꯪꯗꯣꯏꯅꯦꯕ ꯃꯨꯟꯕꯁꯦ ꯍꯦꯟꯊꯣꯏꯕ ꯃꯣꯏ ꯕꯕꯥꯒ ꯐꯣꯟ ꯇꯧꯔꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤ ꯃꯥ ꯂꯥꯡꯉꯤ ꯃꯈꯠ ꯖꯥꯏꯔꯥꯏ ꯈꯔ ꯀꯥꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯂꯥꯡꯉꯤꯔꯣꯅ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯇ ꯔꯣꯃꯥꯟꯐꯧ ꯍꯦꯛ ꯑꯃꯐꯧ ꯀꯥꯏ ꯃꯥꯏ ꯈꯨꯄꯥꯛꯇꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯁꯨ ꯀꯥꯝꯃꯛꯑꯦ ꯕꯤꯗꯤ ꯀꯥꯝꯈꯠꯂꯛꯏꯕ ꯏꯃꯥ ꯑꯃꯨꯛ ꯐꯈꯔꯦ ꯑꯃꯨꯛ ꯆꯥꯝꯊꯣꯛꯏꯅꯦ ꯁꯤꯅ ꯍꯦꯟꯊꯣꯏꯕꯩ ꯆꯥꯅꯕ ꯑꯂꯨꯅꯦ ꯂꯧꯔꯤꯁꯦ ꯍꯩꯃꯩ ꯃꯨꯜꯂꯝꯃꯅꯤ ꯍꯟꯗꯛꯀ 3ꯂꯛ ꯁꯨꯕꯅꯦ ꯀꯥꯝꯃꯤꯁꯦ ꯃꯩꯁꯨ ꯂꯣꯏ ꯃꯨꯠꯇꯧꯔꯦ ꯁꯤꯒꯤ ꯃꯣꯔꯦ ꯃꯩꯈꯨꯗ ꯇꯧꯕꯁꯦ ꯃꯩ ꯑꯃ ꯁꯤꯜꯂꯒꯦ ꯑꯕꯦꯝ ꯀꯩꯅꯣ ꯇꯧꯅꯤ ꯀꯩꯅꯣ ꯃꯊꯨꯟ ꯇꯥꯗꯔꯦ ꯁꯤꯠ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯄꯥꯏꯔ ꯂꯩꯔꯦ ꯈꯔ ꯏꯟꯖꯤꯟ ꯌꯥꯏ ꯃꯅꯝꯗꯤ ꯐꯖꯅ ꯂꯥꯛꯑꯦ ꯍꯋꯥꯏ ꯃꯅꯝ ꯃꯥꯏꯁꯤꯒꯤ ꯉꯁꯥꯏ ꯀꯥꯞꯊꯣꯛꯄꯁꯦ ꯃꯆꯨ ꯑꯣꯜꯂꯛꯑꯦ ꯉꯁꯥꯏ ꯑꯍꯥꯟꯕꯩꯗꯨꯅ ꯑꯗꯨꯝ ꯏꯁꯤꯡ ꯃꯆꯨ ꯑꯣꯏꯕꯅꯦꯕ ꯂꯥꯗ꯭ꯔꯥ ꯑꯃꯨꯛ ꯇꯝꯃꯜꯂꯦ ꯃꯩ ꯊꯣꯛꯄꯁꯤ ꯍꯟꯊꯈꯔꯦ ꯊꯥꯡꯒ ꯌꯥꯔ ꯃꯍꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯆꯥꯔꯝꯃꯣꯏꯗ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯀꯨ ꯈꯣꯛꯑꯦ ꯃꯨꯜꯂꯦ ꯃꯍꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯎꯗꯔꯦ ꯆꯞ ꯆꯥꯕꯤꯗ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯑꯁ ꯍꯦꯟꯊꯣꯏꯕꯩ ꯃꯍꯤ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯃꯈꯥꯔ ꯍꯣꯏ ꯇꯤꯡꯊꯣꯛꯁꯤ ꯃꯈꯥꯏ ꯍꯋꯥꯏꯖꯥꯔꯗꯤ ꯀꯥꯗꯕꯤꯗ ꯌꯥꯎ ꯑꯃꯨꯛ ꯀꯔꯪ ꯀꯥꯝꯃꯝꯕꯗ ꯀꯥꯔꯝꯗꯦ ꯆꯞ ꯆꯥꯈꯔꯦ ꯕ꯭ꯔꯦꯛꯁꯤꯗ ꯍꯦꯟꯊꯣꯏꯕꯒꯤ ꯍꯋꯥꯏꯖꯥꯔ ꯇꯔꯟꯅꯤ ꯁꯨꯕꯩ ꯉꯥꯜꯂꯝꯗꯥꯏꯗ ꯍꯦꯟꯊꯣꯏꯕꯩ ꯑꯃꯨꯛ ꯏꯜꯂꯒꯦ ꯂꯟꯁꯅꯤꯀꯣ ꯑꯂꯨ ꯊꯨꯝ ꯌꯥꯎꯗꯕ ꯑꯂꯨ ꯏꯃꯨꯡ ꯃꯃꯥ ꯆꯪꯒꯤ ꯑꯃ ꯊꯨꯝ ꯆꯤꯅꯤ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯃꯥ ꯅꯠꯇꯦ ꯄꯤꯖꯗꯔꯤꯕ ꯄꯤꯖꯗꯕꯩ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯐꯥꯎꯗꯤ ꯃꯥ ꯊꯨꯝ ꯆꯤꯅꯤ ꯄꯤꯖꯔꯣꯏ ꯑꯝꯇ ꯄꯤꯖꯔꯣꯏ ꯅꯦꯆꯔꯒꯤ ꯊꯨꯝꯖꯔꯝꯕ ꯌꯥꯛꯆꯔꯝꯕ ꯑꯗꯨꯗꯤ ꯌꯥꯏ ꯆꯝꯅ ꯆꯥꯕ ꯐꯅꯌꯥꯝꯕꯨ ꯍꯥꯎꯋꯦ ꯍꯋꯥꯏꯖꯥꯔꯁꯦ ꯁꯤꯅ ꯑꯅꯤꯁꯨꯕ ꯔꯥꯎꯟꯅꯤ
ꯃꯅꯤꯡꯁꯤꯗꯤ ꯂꯣꯏꯔꯦ ꯃꯩꯗ ꯇꯧꯕꯅꯤꯅ ꯑꯥ ꯑꯩꯁꯤ ꯈꯣꯠꯂꯗꯣꯏꯉꯩꯗꯩ ꯃꯔꯤ ꯆꯠꯍꯧꯔꯦ ꯁꯤꯗꯤ ꯃꯍꯤ ꯌꯥꯎꯔꯝꯗꯔꯤ ꯑꯗꯨꯅ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯌꯥꯔꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯁꯨ ꯆꯨꯝꯗꯣꯏꯗꯨꯗꯤ ꯆꯨꯝꯊꯣꯛꯈꯤꯗꯣꯏꯅꯤꯅ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯁꯤ ꯀꯣꯏꯕꯣꯝ ꯀꯥꯏꯁꯤ ꯍꯌꯦꯡ ꯃꯔꯤ ꯆꯠꯂꯗꯝ ꯃꯔꯤ ꯆꯠꯂꯣꯅꯦ ꯃꯔꯤ ꯆꯠꯂꯗꯝ ꯁꯤꯗꯅ ꯕꯣꯔꯥ ꯑꯅꯤ ꯌꯣꯜꯂꯦꯀꯣ ꯑꯣꯝꯗꯣꯏꯅꯤꯅ ꯑꯗꯨꯒ ꯁꯤꯗ ꯐꯤ ꯑꯊꯥꯕ ꯑꯐꯕ ꯊꯥꯗꯣꯏꯅꯤ ꯏꯅꯨ ꯑꯃ ꯇꯥꯁꯤꯜꯂꯦ ꯐꯤꯁꯦ ꯆꯤꯆꯦ ꯑꯅꯤ ꯊꯨꯞꯇꯧꯔꯥ ꯑꯗꯨꯝ ꯊꯥꯕꯁꯤꯅ ꯌꯥꯔꯦ ꯍꯣꯔꯦꯟ ꯌꯣꯝꯈꯠꯂꯛꯇꯣꯏꯅꯦ ꯌꯣꯝꯈꯠꯂꯛꯀꯗꯣꯏꯅꯤꯅ ꯐꯤ ꯑꯃꯇꯪ ꯊꯝꯕ ꯐꯤ ꯉꯥꯛꯇꯅꯤꯀꯣ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯂꯣꯟꯕ ꯏꯃꯨꯡ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯖꯅꯉꯥꯏꯗꯤ ꯏꯁꯥꯅ ꯆꯍꯤ ꯂꯣꯟꯖꯩ ꯆꯍꯤꯒꯤ ꯃꯤꯉꯣꯟꯗꯒꯤ ꯂꯩꯗꯦ ꯀꯪꯍꯜꯂꯒ ꯊꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯣꯗꯔ ꯂꯧꯁꯤꯔꯥ ꯁꯤ ꯃꯅꯤꯟ ꯀꯥꯔꯤ ꯑꯗꯨꯅ ꯈꯔ ꯏꯪꯊꯍꯜꯂꯒ ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯑꯁꯤꯗ ꯍꯥꯞꯇꯣꯏꯅꯤ ꯆꯝꯗꯣꯟ ꯍꯋꯥꯏꯖꯥꯔꯗꯤ ꯃꯁꯥꯅ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯍꯋꯥꯏꯖꯥꯔ ꯑꯣꯟꯅꯕ ꯂꯨꯝꯅ ꯀꯣꯟꯁꯤꯟꯕꯤꯗꯣꯔꯦ ꯍꯋꯥꯏꯁꯤꯡ ꯂꯨꯝꯗ꯭ꯔꯗꯤꯀꯣ ꯍꯋꯥꯏꯖꯥꯔꯁꯤꯗꯤꯅꯦ ꯂꯨꯝꯅ ꯀꯣꯟꯁꯤꯟꯕꯤꯗ꯭ꯔꯗꯤ ꯍꯋꯥꯏꯖꯥꯔ ꯑꯣꯜꯂꯣꯏꯗ꯭ꯔꯤꯅꯦꯕ ꯃꯣꯏꯗꯤ ꯌꯦꯔꯨꯝ ꯀꯣꯜꯂ ꯑꯣꯟꯗꯕꯩ ꯂꯨꯝꯅ ꯊꯝꯕꯤꯕ ꯂꯨꯝꯅ ꯊꯝꯃ ꯄꯨꯝꯍꯟꯕ ꯅꯨꯡꯁꯤꯠ ꯆꯪꯉꯂꯣꯏꯗ꯭ꯔꯤꯗ꯭ꯔꯣ ꯖꯦ ꯆꯪꯉꯔꯣꯏꯗꯔꯦꯅꯦ ꯏꯔꯝ ꯑꯃꯗ ꯊꯦꯛꯆꯤꯜꯂꯛꯑꯣ ꯅꯣꯏ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯈꯔꯦ ꯁꯥꯝꯇꯨ ꯐꯤꯅꯔꯥꯡ ꯌꯣꯝꯕꯤꯔꯤ ꯈ꯭ꯋꯥꯏ ꯃꯅꯨꯡꯗꯅ ꯂꯪꯖꯝ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔ ꯍꯥꯡꯗꯣꯛꯇꯣꯏꯅꯣ ꯁꯤ ꯍꯨꯝꯅꯤꯗ ꯑꯗꯨꯝ ꯀꯥꯏꯕ ꯌꯥꯎꯏ ꯍꯨꯝꯅꯤꯗ ꯀꯥꯏꯌꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯅꯝ ꯐꯪ ꯂꯥꯛꯑꯕ ꯑꯗꯨ ꯑꯗꯨꯝ ꯀꯥꯏ ꯌꯥꯔꯦ ꯑꯣ ꯅꯨꯡꯁꯥ ꯌꯥꯏꯒꯅꯤ ꯅꯨꯡꯁꯥꯁꯨ ꯄꯨꯊꯣꯛꯇꯣꯏꯗ꯭ꯔꯥ ꯄꯨꯊꯣꯛꯇꯧꯔꯦ ꯁꯤ ꯅꯨꯡꯇꯤꯒꯤ ꯄꯨꯊꯣꯛꯇꯣꯏꯔꯣ ꯅꯨꯡꯁꯥ ꯄꯨꯊꯣꯛꯇꯧꯔꯦ ꯄꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯗꯣꯏꯕ ꯑꯩ ꯅꯨꯡꯁꯥ ꯁꯥꯗꯒꯤꯗꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩ ꯊꯝꯃꯗꯧꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯁꯨꯕꯅꯤ ꯃꯅꯝꯅ ꯄꯨꯡꯁꯥꯠ ꯁꯥꯠꯂꯦ ꯑꯗꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯖꯔꯒꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯍꯥꯡꯗꯣꯛꯑ ꯌꯦꯡꯖꯔꯒꯦ ꯃꯅꯝꯁꯤ ꯅꯝꯃꯗꯤ ꯀꯥꯏꯕ ꯆꯞ ꯆꯥꯔꯦꯅ ꯍꯥꯏꯌꯦ ꯑꯍꯟꯈꯩꯅ ꯕꯣꯔꯥꯁꯦ ꯃꯊꯛꯀꯤ ꯑꯣꯝꯕꯁꯤꯀꯣ ꯕꯣꯔꯥꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯕꯪ ꯁꯥꯏ ꯂꯨꯝꯕꯨ ꯍꯥꯏꯇꯥꯔꯦ ꯃꯅꯝꯁꯤꯗꯤ ꯏꯃꯥ ꯃꯅꯝꯗꯣ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯍꯥꯏꯔꯦꯗꯅ ꯃꯅꯝꯗ ꯋꯥꯟꯊꯗꯣꯔꯦ ꯏꯃꯥ ꯕꯪ ꯁꯥꯏꯀꯣ ꯕꯪ ꯁꯥꯏ ꯕꯪ ꯁꯥꯏ ꯍꯥꯏꯗꯣꯛ ꯕꯪ ꯁꯥꯕꯗ ꯍꯥꯏꯗꯣꯛꯑꯣ ꯃꯅꯝ ꯂꯥꯛꯑꯗ꯭ꯔꯣ ꯂꯥꯛꯑꯦ ꯑꯁ ꯃꯅꯝꯁꯤꯗꯤ ꯃꯔꯤ ꯐꯖꯅ ꯆꯠꯂꯦ ꯍꯋꯥꯏꯖꯥꯔ ꯃꯅꯝꯗ ꯍꯧꯗꯣꯡꯁꯨ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯁ ꯒꯣꯔꯣꯡ ꯆꯠꯂꯦ ꯃꯔꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯁꯟꯗꯣꯛꯑꯒ ꯀꯪꯍꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯀꯪꯍꯜꯂꯅꯤ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯐ꯭ꯔꯦꯁꯇ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯆꯥꯛꯀꯒ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯒ ꯆꯥꯕꯒ ꯍꯥꯏꯅꯕꯗꯣ ꯁꯣꯝꯗ ꯑꯅꯤ ꯑꯃ ꯑꯉꯥꯡꯒꯤ ꯀꯟꯅ ꯏꯟꯖꯣꯏ ꯇꯧꯔꯤ ꯂꯣꯠꯈꯔꯦꯗꯅ ꯁꯤꯁꯤꯗ ꯁꯟꯗꯣꯛꯑꯁꯦ ꯋꯥ ꯃꯅꯝꯁꯤꯗꯤ ꯏꯃꯥ ꯃꯔꯤ ꯈꯨꯆꯠꯁꯤ ꯍꯋꯥꯏꯖꯥꯔ ꯀꯥꯏꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯣꯝ ꯃꯊꯥꯁꯨ ꯈꯔ ꯁꯦꯝꯖꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯅꯤꯡꯉꯗꯤ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯃꯔꯤ ꯈꯨꯆꯠꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔꯁꯨ ꯑꯝꯇ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯃꯇꯨꯡ ꯍꯧꯔꯝ ꯇꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯟꯖꯔꯛꯀꯦ
Iman ken ani buga hai ma kayam tok ni khalin khangde. สมาดีกุจัดสิเดจากของชาบกะอุโมรกตัวเลยสาวเฮา Mari khujat se. อ่ะถึงไงสิ Mari ga manam ga di phajare. เฮาจะละล้วนไปยา Mari khujat to. โอ้ยทำไมปูกระเกก็นั่งแต่อีจานหลานค่ะอามานั่งมาทักกี้ดูได้ไว้นะก็ฮาวายจาร์หับนะบัลละย่าเนี่ยดูนะเห็นถ้วยบังงังกับประเดี๋ยวชมดาปูก็เลยโอ้ยอีเต็มนะปูก็เลยพอดีนั่นตักโถก็ได้ Ya dos ya. ยานะ Hai ja yun bau ra ge. ฮาวายจะเอาคุยดิมาท่าสิมายามน่ะเกสต์เอาบิวหรือปะแกแกมาทานวะเด้อ Kabaya Honda na amado ko tata. Kabayaw ba niya kas ka di siya yes. Ya ga ko. Sini hawai ja yun mai. Sang di ni. Hawai jar mayom ama. Hawai jar yom bi ha phao gi ni ko mo. Wow wow wow. พญาจัดแรม